Hello Manipur tabiri singbu ahan ba maktada taram okchari ngasi irai numit hakselgi live phone in program gi lokhachari be hiramasi hogjik ma covid laichet manung asida thengnari ba ekoi individual amamam oina ekoi khuding na logadaba thogdang sing kari no haibasi punna khangmin na bagi hiramasi lokhachabani hiramasi gi matang da telephone live conferencing gi khuthang da Department of Psychiatry RIMS ki Professor amadi head oina lebiri ba Dr. R.K. Lenin su telephone gi kuthang da lengsin dana lebirabani adana miyam na khoi gi studio gi telephone 245009 sidesh da dial to birak laga covid laichet si thengna bada ekhoi khudingna logodaba thogdang sing gi matang da doctor tagi hangbi ba yagani ekhoi punna khangminna ba honaminasi hujik si ekhoi gi lockdown si tha manga changchilakle ekhoi punna masideshi da Thengnara ibasi malemgi oina miyoi crore aniga lakh manga si positive oirabani dug miyoi lakh taret makhai laikhidrabani bharat ki oina lakh kunga mari sujale manipur gi oina hogjik maksi ngarang numidang athengba phawbada miyoi lising mari ga chama ga tarani thoisi positive cases ni masigi manung da discharge to mayam amsu yaukre aduga laibak tiba laikhidabada miyoi tarahumdoi amaga laikhidre aduga ngarang maktada haibadi august ki tarik tarahumdoi da miyoi chamaga kunthra positive cases thoglakpagi aduna haujik covid ki laiset chidi adumak lepa leitri marak sidai laibok phabadagi vaccine thoglakadore haibagi Russia da Sputnik 5 ka koigi third stage trial du loidraga su launch tawkiba aduga India da su 15 August hayeng sidai launch torokpa yai haibagi miyam nangangnaba ama boire covid laichet simadi ekoi thengnadaba yadabanina hogdokchaba oina hujik lengchindana leibiraba telephone conferencing gi kuthangda lengchindana leibiriba doctor da ekoina khangjeningbasi hujiki ekoina thengnariba covid laichet sidesida hojik ngasimak ekoida thengnaribasi individual ama oina ekoina kari thogdang logadagi haibasigi matangda ekoji kitang chamamnaba ma oina frontline workers sing na dumak tawri ekoi sina yumda lerega loire haibasig phawdi khangaga so sida discipline gi kari gi issue mayam ama tholakpa adun wahog do kitang takpi gani doctor gani yan han ba mukta da mayam pono kuram jari kasigi topic si yamnamak khoi gi khanabada matam charbra ni khanjai ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯇꯥꯏꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ COVID-19 ꯁꯤꯅꯤ ꯍꯥꯏꯕꯗ ꯊꯣꯏꯗꯣꯛꯅ ꯂꯥꯜꯂꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯇꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯑꯍꯜ ꯅꯨꯄꯥ ꯅꯨꯄꯤ ꯖꯥꯠ ꯕꯤꯖꯥꯠ ꯈꯥꯏꯗꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯆꯩꯊꯦꯡꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯃꯤꯟꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅꯏꯍꯥꯟ ꯍꯥꯟꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯗꯤꯅꯥꯏꯜ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯃꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯗꯤ ꯌꯧꯔꯛꯑꯣꯏ ꯑꯩꯈꯣꯏꯗꯗꯤ ꯌꯥꯝ ꯀꯟꯅ ꯅꯥꯔꯣꯏ ꯑꯩꯈꯣꯏꯗ ꯃꯤꯁꯤ ꯃꯤꯅꯥꯏ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯈꯟꯗꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯁꯨ ꯌꯧꯁꯜꯂꯛꯇꯅ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕ ꯃꯁꯤꯡ ꯑꯗꯨ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯄꯨꯛꯅꯤꯡ ꯂꯨꯝꯃꯝꯕꯗꯨꯁꯨ ꯂꯥꯏꯕꯛ ꯊꯤꯗꯅ ꯂꯩꯈꯤꯗꯕꯒꯤ ꯃꯁꯤꯡꯁꯤ 18 ꯁꯨꯖꯤꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯌꯥꯝꯅ ꯄꯦꯅꯤꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯤꯕ ꯄꯨꯛꯅꯤꯡꯗ ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯕ ꯀꯔꯤ ꯊꯣꯛꯂꯛꯀꯗꯒꯦ ꯍꯥꯏꯗꯅ ꯄꯥꯈꯠꯆꯕ ꯑꯗꯨꯒ tumba yadaba chaba yadaba sauningba amaga ngangnabada kano khoi sauningba mayamsi liri khoina leiba yadaba duguma tanja amada leirabra haina khanjei adu mi gi matung inna aikhoina khudong chadaba mathingnaba matamda aikoi coping skill haidana madu fazana akoi adapt and adjust tawraga maduda hinanaba hingnaba honaba ngamba bisu lei aduga madu ngamjadaba mi singdadi amuga hena chaiteng chena si yam kanna ꯐꯪꯉꯤꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯑꯅꯥꯕ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯂꯥꯏꯌꯦꯡꯕ ꯂꯥꯛꯄ ꯐꯥꯎꯕ ꯌꯥꯎꯔꯤꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯂꯥꯡꯇꯛꯅꯕꯁꯤꯅ ꯍꯦꯟꯃꯟꯈꯤꯗꯅ ꯑꯦꯡꯖꯥꯏꯇꯤ ꯗꯤꯁꯑꯣꯔꯗꯔ ꯑꯗꯨꯗꯒꯤ ꯈꯔ ꯍꯦꯟꯅ ꯍꯦꯟꯖꯤꯟꯈ꯭ꯔꯒ ꯄꯦꯅꯤꯛ ꯗꯤꯁꯑꯣꯔꯗꯔ ꯑꯗꯨꯒ ꯗꯤꯄ꯭ꯔꯦꯁꯟ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯀꯤꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯁꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯔꯛꯇꯕ ꯁꯤꯕꯅꯕꯨ ꯐꯔꯗ꯭ꯔꯥ ꯍꯥꯏꯅ ꯆꯩꯅꯥ ꯄꯣꯠꯂꯨꯝꯁꯤ ꯈꯔ ꯌꯥꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞ ꯐꯥꯎꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯊꯣꯛꯈꯤꯕ ꯐꯥꯎꯕ ꯌꯥꯎꯗꯕ ꯅꯠꯇꯦ ꯍꯥꯏꯖꯔꯤꯕ ꯗꯣꯛꯇꯔ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯇꯥꯛꯄꯤꯌꯨ ꯗꯣꯛꯇꯔ ꯑꯌꯥꯝꯕꯒꯤ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯁꯨ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔꯁ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯤꯌꯔꯁ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯗꯣꯛꯇꯔꯁꯤꯡ ꯅꯔꯁꯁꯤꯡ ꯑꯗꯨꯒ ꯁꯦꯅꯤꯇꯔꯤ ꯋꯥꯔꯀꯔꯁꯤꯡ adagi ambulance drivers sing technicians sing police sing long distance truckers sing bakoi sing sina
ayamba heriba lanthengse thengnagadabani aikoidi tungda akoina bhabok koina yengaga adum leiragadabani mayamna heriba stay home stay safe kain haibase masida aikoi adum yare aduga mina aikoigi damakta thengnabigani haiba wakhalon se aikoina masida sum leiba taragadi aikoigi lanthengse akhoi ayamna aikoigi kano oigadaba aikoigina mai pakpada yamna wagadaba adugumba khongthang ama oigani karigino harga sengna hairuragadi lansida khwaidagi hena maru oiribasidi atai kana amata oiramdre aikoi isa oirame aikoi isa na lawgadaba thodang se chapchana lawraba kandada aikoi punamakna solidarity haibadi punna thengnaminaba lantheng ama oiraba kandada aikoigi lanchang simai pakadabni haibase khanga hesina thambire karigino harga aikoina sarkarna aduga aikoigi medical gi expert singna bibiriba advisory haibadi aikoi section na laina nabagi damakta aikoi amadagi ama mi amaga siyamna naksana roidabani futaruk tagi tadana lapnanaga wa ngangbabu warsu thabak ama tawbu warsu tawgadabani kutsa phajana second kundagi tadana hamdokadabani maduisu chapchaba niyom lei adu karigumba yumda sum leisi haibasida tangai fadana aigi changdaba yadaba tawdaba yadaba ithaugi damakta thorukpa taragadi sumsoi soidana marks ama niyom chumna upkadabani aduga lokhuba tikhanba tawba kanda atopada mahimanai chongkidanaba adugi respiratory etiquette haidana marks upana traga khunna khanba akoigi kenona khuningna khanba sina chingba mayam se masi akoina lokhatragadi atopa mina aigi damakta tawbigani aigi nungsiba mina aibu kanbigani haina leithopadi aranba wafam oigani aduna isa gi role si akoi khangminabagi chapchaba tanjadu lae ado akoina masu chapchana khangniba knowledge se chapchana thabak to onthok pataragadi phanakanba mai oiragasu phanakanba laichad oiragasu akoina soidana ngamgani haiba wafamse ahanbakta thamsagi yamna chumlaba fajakhra wafam doctor no wahudog oina takpire ahanba phone call amta lokhuchage doctor fani hello good morning takpio ai Ranjit khomana tonera ai takpio Ranjit kari matang sida aina thamjani si ahanba akoi doctor amana laima da turada tawbadu yamna magi heroic oibado ai yamna thagatsari magi matai karino namjaba ai soda kurumjari masih loina aina thamjani si tasena masida aikoi miyamni daiteki yamna tawbra ana khanjai marambi YouTube singda sum aikoi khana naina bata panel discussion da yenge bata UK da leba doctor amana koji decision na haji bata nipung thadin ma chen ni kuma thoi dang lam leba na matadi koji covid ke corona virus si pungoi loire haji batu ID madu yani sa aduna masida sida doctor ki mo aduna masida miyam gi oiba manipur gi sepen sai mai laina layan babudi mai layan hudi miyam layan kane hena phagajana kanjai funny doctor dagi tabisi yam phajaba wafam hujik si aikoi gi discipline si dais dani hujik khongman dagi Ranjit na pukhat pirakli bo wafam se doctor aikoi si marks upu hek uptaba adagi petrol pump dani khangde dukan khangde adagi enjang na bi yom pham da changuraga su ngasai gi khangdi khangaga aikoi gi discipline ngaktaba adagi rule ji thugai ba अखोगी इसाद यावब पोट खरदु अदुम हंदकी सिगी लूरबा तानफम सिदसु थेंगनबगी मतांगदुनी अदुना मी ताकपियो डॉक्टर चपसाना अखोई रंजिना थंबिबा वाफम से एंडोर्स तौजे याजनी हाजरिबा को अखोई मियोय बसी कोविड 19 लाक्ट्रिंग दसु अखोइना अफब थबक अमा तौसी नत्रगा अचुम ममोंग द चटसी हाइबसी अखोई 100 चामदा चामदी ngamamli हाजरिबा को अदु ngasi कोविड 19 ला अकान सिदसु अखोइना खंगौदना हाइरिबा तौगदब तौरोइदब सिंगसे चप मानना गामिनासी हाइबा कांदा मियोय खरदी यामना उवाबा हाइबा मियोय सिंगसी यामना केयरलेस ओइबा नत्रगा सिमा फै तौसिबु हारदि मदुगी ओना तैनबदा तौनिंगबगुम्बा अदुगुम्बा मियोय सु यावदब नते हाइजरिबा अदुना साइ थंबिखिबा अखोय महिक सिलान थेंगनबदगी अखोय मियोयबगी लमचत साजतसी सेमदोकबा मसिदा लान ओइना थेंगनबनबु हेन फगदोर माले हाइबसी आइसु याजनिंगी करिगिनो हाइबु मसिदा सेमदोक हौदब तारगदी अखोयना लान चंबा मतमदा नोमै कापा हैतबा नत्रगा नोमै काउरंबा अदुगी फिबमने हाइजरिबा अखोयना सिना खुलाई ओइरनी हंदकी लाइचत सिगिदेना हाइरबा फावबदा अखोयगी मार्क्स उपसी खुदमोइना मार्क्स ए काइदोरगमनोदा आइदी केसु नादेदा नत्रगा आइना चकदोर मफम सिदि याम सेफ ओइबा मफम नि हॉस्पिटल नते अनाबा हंग नते काइना खनबसी मसी आरानबो वाखन ओइगनी नसीदी अखोयगी लाइचत सी स्टेज 1 2 अदुगी मखा सथरकबा ओइना हुजिकती अखोय मिया मरकता
ꯑꯩꯈꯣꯏꯒꯤ ꯀꯗꯥꯏꯗ ꯀꯅꯥꯕꯨ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯍꯤꯛꯁꯤ ꯂꯧꯅꯔꯛꯄꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯁ꯭ꯇꯦꯖ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯊꯝꯕꯤꯔꯕꯅꯤ ꯇꯥꯟꯅꯔꯕꯅꯤ ꯑꯗꯨꯅꯗꯤ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯈꯪꯅꯕ ꯑꯣꯏꯒꯦꯔꯥ ꯃꯤꯇꯣꯞ ꯑꯣꯏꯒꯦꯔꯥ ꯌꯨꯝꯒꯤ ꯃꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯒ ꯈꯪꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏ ꯃꯍꯤꯛꯁꯤꯕꯨ ꯄꯨꯔꯤꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯁꯤꯕꯨ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯂꯧꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯕꯁꯦ ꯃꯁꯤꯇꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥ ꯉꯥꯛꯊꯣꯛꯅꯕꯒꯤ ꯎꯄꯥꯏ ꯑꯣꯏꯔꯛꯑꯗꯕꯅꯤ ꯑꯩꯅ ꯏꯁꯥꯅ ꯋꯥꯈꯜꯅ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯅꯤ ꯍꯥꯏꯅ ꯆꯣꯏ ꯆꯥꯡ ꯑꯣꯟꯕꯒꯤ ꯃꯇꯝꯗꯨ ꯂꯣꯏꯈ꯭ꯔꯦ ꯃꯥꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕ ꯑꯩꯈꯣꯏ ꯏꯍꯥꯟ ꯍꯥꯟꯕꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯇꯥꯔꯒꯗꯤ ꯋꯥꯈꯜꯗ ꯍꯥꯟꯅ ꯂꯦꯞꯄ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯖꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯤꯒꯤ ꯂꯥꯟꯖꯪꯁꯤꯗꯁꯨ ꯇꯧꯁꯤ ꯇꯧꯔꯣꯏꯁꯤ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯆꯨꯝꯃꯤꯅꯦ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯛꯁꯦꯞ ꯇꯧꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒ ꯑꯩꯁꯤ ꯆꯦꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯁꯤꯃ ꯑꯅꯤꯁꯨꯕꯗꯅꯤ ꯑꯍꯨꯝꯁꯨꯕꯗ ꯆꯦꯟꯕ ꯌꯥꯔꯣꯏꯗꯕ ꯂꯥꯟꯐꯝꯁꯤꯗ ꯑꯩ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯈꯨꯠꯂꯥꯏꯁꯤ ꯆꯦꯠꯅ ꯄꯥꯏꯕ ꯇꯥꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯄꯥꯏꯕ ꯇꯥꯏ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯤꯖꯤꯟꯅꯕ ꯇꯥꯏ ꯅꯣꯡꯃꯩ ꯀꯥꯞꯄ ꯍꯩꯇꯗꯅ ꯄꯥꯏꯅ ꯃꯤꯅ ꯀꯥꯞꯊꯈꯤꯕꯒꯤ ꯐꯤꯕꯝꯗꯨꯗꯤ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯌꯥꯝꯅ ꯌꯥꯖꯅꯤꯡꯉꯤ ꯔꯟꯖꯠꯀꯤ ꯋꯥꯐꯝꯁꯦ ꯑꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯗꯣꯛꯇꯔ ꯃꯊꯪꯒꯤ ꯀꯣꯜ ꯑꯝꯇꯒ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔ ꯀꯃꯥꯏꯅ ꯇꯧꯖꯔꯤꯁꯤꯅ ꯕꯣꯟꯕꯤꯒꯤ ꯕꯣꯟꯕꯤ ꯃꯉꯥꯡꯅꯦꯕ ꯕꯣꯟꯕꯤ ꯍꯥꯏꯕꯤꯌꯨ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯅꯥꯎꯔꯦꯝꯁꯦ ꯁꯨꯔ ꯆꯥꯅꯣꯝꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯗꯨꯀꯥꯟ ꯌꯣꯟꯕꯁꯤ ꯑꯩꯈꯣꯏ ꯃꯥꯛꯁꯤ ꯎꯞꯇꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯖꯔꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯁꯥꯅ ꯀꯔꯝꯍꯥꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯒꯗꯒꯦ ꯑꯩꯈꯣꯏ ꯊꯣꯛꯄꯁꯨ ꯀꯤꯖꯔꯦ ꯁꯤꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯗꯣꯛꯇꯔꯗꯒꯤ ꯑꯩꯈꯣꯏ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯀꯃꯥꯏ ꯇꯧꯔꯒ ꯂꯩꯒꯗꯒꯦ ꯃꯥꯛꯁ ꯎꯞꯀꯗ꯭ꯔꯥ ꯁꯦꯅꯤꯇꯥꯏꯖ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯗꯣꯛꯇꯔꯗꯒꯤ ꯈꯪꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯋꯥꯐꯝꯗꯨꯃꯛꯅꯤ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯗ ꯈꯟꯅꯖꯔꯤꯕꯁꯤ ꯗꯣꯛꯇꯔꯗꯒꯤ ꯇꯥꯕꯤꯁꯤ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯏꯁꯥꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯦ ꯈꯪꯗꯤ ꯈꯪꯉꯦ ꯑꯩꯈꯣꯏꯅ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯦ ꯒꯣꯔꯃꯦꯟꯒꯤ ꯑꯦꯗꯚꯥꯏꯖꯔꯤ SOP ꯃꯌꯥꯝꯁꯤ ꯂꯣꯏꯅ ꯈꯪꯉꯒꯁꯨ ꯃꯗꯨ ꯊꯕꯛꯇꯨ ꯑꯣꯟꯊꯣꯛꯄꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗꯩꯁꯤꯗꯅꯤ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯁꯨ ꯋꯥꯔꯛꯄ ꯑꯗꯨꯒ ꯂꯩꯀꯥꯏ ꯁꯨꯝ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯁꯦꯐ ꯑꯣꯏꯔꯝꯃꯤ ꯍꯥꯏꯔꯝꯕꯗꯒꯤ ꯁꯨꯝ ꯂꯣꯏꯅꯃꯛ ꯌꯥꯎꯁꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯁꯤ ꯀꯔꯝꯕ ꯃꯣꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯁꯦꯐ ꯑꯣꯏꯔꯛꯑꯣꯏꯗꯕꯒꯤ ꯐꯤꯕꯝ ꯑꯃ ꯂꯥꯛꯄꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯛꯄꯅꯤꯅ ꯗꯣꯛꯇꯔ ꯁꯤꯗꯩꯁꯤꯗ ꯀꯟꯁꯔꯟ ꯑꯣꯏꯕꯤꯔꯤꯕ ꯅꯝꯕꯣꯜ ꯃꯥꯏꯀꯩꯒꯤ ꯅꯥꯎꯔꯦꯝꯒꯤ ꯕꯣꯍꯟꯕꯤꯒꯤ ꯁꯤꯗ ꯈꯤꯇꯪ ꯇꯥꯛꯄꯤꯒꯅꯤ ꯐꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃ ꯊꯝꯕꯤ ꯍꯧꯖꯤꯛꯀꯤ ꯂꯥꯡꯒꯣꯏ ꯆꯟꯁꯤꯜꯂꯛꯄ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏꯁꯤ ꯀꯣꯔꯅꯔ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯩꯈꯣꯏ ꯂꯥꯟꯖꯪ ꯑꯃ ꯅꯠꯇ꯭ꯔꯒ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯦꯡꯅꯀꯥꯟꯗ ꯑꯩꯈꯣꯏ ꯄꯥꯈꯠꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤꯗꯤ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯇꯝꯕꯤꯔꯝꯕꯅꯤ ꯑꯗꯨꯅ ꯉꯁꯤꯁꯨ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯒꯤ ꯇꯥꯟꯖꯥꯗꯨ ꯂꯥꯛꯑꯦ ꯃꯇꯝꯗꯨ ꯂꯥꯛꯑꯦ ꯄꯥꯈꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯏꯪꯊꯔꯗꯧꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗ ꯉꯁꯥꯏ ꯊꯝꯕꯤꯈꯤꯕꯗꯨꯗ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯈꯛ ꯑꯩ ꯆꯦꯛꯁꯤꯟꯖꯔꯦ ꯑꯩ ꯃꯥꯛꯁ ꯐꯖꯅ ꯎꯞꯄꯦ ꯍꯪꯅ ꯈꯣꯠꯅꯗꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯩ ꯃꯥꯛꯁꯁꯦ ꯑꯆꯨꯝꯕ ꯃꯈꯜꯒꯤ ꯃꯥꯛꯁꯁꯦ ꯐꯖꯅ ꯎꯞꯄꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯆꯠꯊꯣꯛꯇꯕ ꯌꯥꯗꯗꯅ ꯆꯠꯊꯣꯛꯄ ꯗꯨꯀꯥꯟꯗ ꯄꯣꯠ ꯂꯩꯒꯦꯅ ꯆꯠꯄ ꯐꯥꯔꯃꯥꯁꯤꯗ ꯍꯤꯗꯥꯛ ꯂꯩꯒꯦꯅ ꯆꯠꯄ ꯑꯗꯒꯤ ꯏꯃꯥ ꯑꯃꯗꯒꯤ ꯏꯟꯗꯣꯟ ꯑꯃꯗꯒꯤ ꯀꯣꯕꯤ ꯂꯩꯒꯦꯅ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯂꯩꯔꯝꯃꯤꯕ ꯃꯤꯗꯨꯅ ꯃꯥꯛꯁ ꯎꯞꯄꯝꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯔꯤꯛꯁꯁꯤ ꯍꯦꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯀꯥꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯟꯅꯔꯤꯁꯦ ꯑꯩꯁꯨ ꯐꯖꯅ ꯎꯞꯄ ꯑꯗꯨꯒ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯤꯗꯨꯁꯨ ꯐꯖꯅ ꯎꯞꯄ ꯑꯗꯨꯒ ꯑꯅꯤꯒꯤ ꯃꯔꯛꯁꯤꯗ ꯐꯨꯠ 6 ꯇꯥꯗꯅ ꯂꯥꯞꯅꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ 95%ꯒꯨꯝꯕꯗꯤ ꯑꯩꯈꯣꯏ ꯁꯦꯞ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯩꯅ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯊꯦꯡꯅꯒꯗꯧꯔꯤꯕ ꯃꯤꯁꯤꯅ ꯆꯦꯛꯁꯤꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯔꯤꯛꯁ ꯈꯔꯗꯤ ꯑꯗꯨꯃꯛ ꯂꯩꯕ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯥꯛꯆꯔꯤꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯄꯨꯛꯅꯤꯡꯗ ꯑꯩꯅ ꯇꯧꯒꯗꯕꯁꯦ ꯃꯁꯤꯅꯤ ꯃꯤꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯧꯕ ꯅꯠꯇꯦ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯎꯞꯄ ꯃꯥꯛꯁꯅꯤ ꯑꯩꯅ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯈꯤꯇꯪ ꯂꯥꯞꯅ ꯂꯦꯞꯁꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯏꯊꯧꯗꯥꯡ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯐꯥꯎꯍꯟꯕ ꯈꯪꯍꯟꯕ ꯑꯃꯗꯤ ꯌꯥꯅꯤꯡꯍꯟꯕ ꯑꯃ ꯆꯪꯉꯤ ꯃꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯉꯥꯡꯅꯖꯔꯤꯕꯁꯤꯁꯨ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯕꯣꯍꯟꯕꯤ ꯏꯁꯥꯃꯛꯅꯁꯨ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃ ꯆꯠꯄꯗ ꯑꯩꯅ ꯄꯣꯠ ꯂꯩꯕ ꯃꯐꯝꯗꯨꯗ ꯃꯥꯛꯁ ꯎꯞꯄꯝꯗꯕ ꯊꯦꯡꯅꯔꯒꯗꯤ ꯉꯥꯏꯍꯥꯛꯇꯪ ꯃꯥꯛꯁ ꯑꯃꯇꯪ ꯎꯞꯄꯤꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯤꯕ ꯀꯔꯤꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯨꯍꯥꯏꯗꯨ ꯃꯤꯉꯣꯟꯗ ꯁꯥꯎꯗꯅꯕ ꯃꯑꯣꯡꯗ ꯍꯥꯏꯕꯤꯕ ꯍꯣꯏ ꯔꯦꯁꯄꯣꯟꯁꯤꯕꯜ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯇꯥꯃꯤꯟꯅꯅꯕꯒꯤ ꯀꯣꯏꯅꯗꯕ ꯃꯤ ꯑꯣꯏꯔꯒꯗꯤ ꯍꯥꯏꯐꯦꯠꯇꯪ ꯋꯥꯔꯤ ꯁꯥꯕꯤꯔꯝꯕ ꯐꯥꯎꯕ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯁꯨꯃꯥꯏꯅ ꯑꯩ ꯏꯁꯥ ꯈꯛꯇ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯅꯠꯇꯅ ꯈꯤꯇꯪ ꯈꯪꯖꯗꯕ ꯍꯩꯖꯗꯕ ꯅꯠꯇ꯭ꯔꯒ ꯊꯧꯁꯥꯗꯕ ꯃꯤ ꯑꯃꯗꯁꯨ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤ ꯂꯧꯅꯅꯕ ꯑꯩꯈꯣꯏ ꯍꯥꯏꯕꯒꯤ ꯊꯧꯗꯥꯡꯁꯦ ꯃꯁꯤꯁꯨ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯍꯣꯏ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯦ ꯃꯊꯪꯒꯤ ꯀꯣꯜ ꯑꯝꯇꯒ ꯂꯧꯈꯠꯆꯒꯦ ꯇꯥꯛꯄꯤꯌꯨ ꯍꯜꯂꯣ ꯃꯅꯤꯄꯨꯔꯅꯤ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯔꯒ ꯗꯣꯛꯇꯔꯗ ꯋꯥꯐꯝ ꯄꯨꯈꯠꯄꯤꯌꯨ ꯑꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯗꯒꯤ ꯅꯨꯡꯊꯣꯝ ꯑꯁꯥꯡꯅꯦꯝ ꯇꯧꯖꯔꯤꯁꯦ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯕꯥꯔꯨꯅꯤ ꯆꯤꯡꯈꯣꯡꯂꯣꯝꯗ ꯑꯩꯈꯣꯏ ꯀꯣꯚꯤꯗ-19 ꯁꯤꯕꯁꯤꯡ ꯄꯣꯠꯂꯣꯏꯕꯒꯤ ꯑꯃ ꯁꯥꯒꯠꯅꯦꯅ ꯇꯧꯕꯤꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯝ ꯃꯥꯏꯀꯩꯅ ꯑꯗꯨ
ꯇꯧꯕꯤꯒꯅꯣꯅ ꯍꯣꯏ ꯍꯥꯏꯔꯤꯕ ꯍꯣꯏ ꯇꯥꯛꯄꯤꯌꯨ ꯑꯗꯨ ꯁꯤꯒꯤ ꯊꯝꯖꯔꯤꯕ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗ ꯂꯥꯛꯁꯤꯟꯕꯤꯌꯨꯀꯣ ꯑꯗꯨ ꯒꯣꯔꯃꯦꯟ ꯄꯣꯂꯤꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏ ꯈꯟꯅꯖꯗꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯈꯩꯗ ꯋꯥꯛꯀꯤꯡ ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯑꯃ ꯇꯧꯔꯤꯕ ꯍꯣꯏ ꯑꯗꯣ ꯋꯥꯛꯀꯤꯡ ꯆꯠꯄꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯣꯝꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯗ ꯑꯀꯥꯏꯕ ꯊꯣꯛꯀꯗ꯭ꯔꯥ ꯊꯣꯛꯑꯣꯏꯗ꯭ꯔꯥ ꯁꯤꯅꯤ ꯗꯣꯛꯇꯔꯗ ꯍꯪꯖꯅꯤꯡꯉꯤꯁꯦ ꯋꯥꯛꯀꯤꯡ ꯃꯌꯥꯝ ꯅꯨꯡꯗꯥꯡ ꯈꯪꯗꯦ ꯑꯌꯨꯛ ꯈꯪꯗꯦ ꯃꯌꯥꯝ ꯂꯥꯛꯄꯁꯤꯅ ꯍꯣꯏ ꯍꯣꯏ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯄꯨꯈꯠꯆꯔꯒꯦ ꯗꯣꯛꯇꯔꯗ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯃꯅꯨꯡꯁꯤꯗꯩꯁꯤꯗ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯀꯟꯈꯠꯅꯕ ꯁꯥꯖꯦꯜ ꯈꯔꯗꯤ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤ ꯗꯣꯛꯇꯔꯁꯤꯡꯅ ꯇꯣꯏꯅ ꯍꯥꯏꯕꯤꯕꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯒꯣꯔꯃꯦꯟꯒꯤ ꯄꯣꯂꯤꯁꯤꯒꯤꯗꯤ ꯈꯟꯅꯕꯁꯤꯒꯤ ꯋꯥꯡꯃꯗ ꯊꯝꯕꯅ ꯐꯒꯅꯤꯅ ꯈꯟꯖꯩ ꯈꯤꯇꯪ ꯃꯣꯠ ꯑꯃꯇꯪ ꯄꯤꯖꯔꯕꯗ ꯑꯩꯈꯣꯏ ꯋꯥꯛꯀꯤꯡ ꯆꯠꯄ ꯈꯣꯠꯄꯁꯦ ꯑꯩꯈꯣꯏꯅꯁꯨ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤꯕꯅꯤꯀꯣ ꯑꯗꯩꯗ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯁꯤꯅꯤ ꯀꯣꯚꯤꯗ ꯃꯅꯨꯡꯁꯤꯗꯗꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯞ ꯈꯣꯡꯅꯥꯡꯈꯣꯡꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯂꯥꯏꯕꯛ ꯐꯗꯅ ꯁꯨꯃꯥꯡ ꯀꯦꯂꯣꯡ ꯂꯩꯕ ꯑꯗꯒꯤ ꯌꯨꯝꯒ ꯌꯥꯝ ꯅꯛꯅꯕꯗ ꯁꯥꯟꯅꯕꯨꯡꯒꯨꯝꯕ ꯂꯩꯕ ꯃꯐꯝ ꯃꯤꯗꯤ ꯇꯤꯟꯗꯕ ꯃꯤ ꯍꯥꯡꯕ ꯃꯐꯝ ꯂꯩꯔꯒꯗꯤ ꯋꯥꯛꯀꯤꯡ ꯆꯠꯄꯤꯕ ꯌꯥꯝ ꯐꯩ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯆꯤꯟꯕ ꯂꯝꯕꯤꯁꯤꯡꯗ ꯍꯥꯟꯅ ꯃꯍꯧꯁꯥꯅ ꯀꯣꯚꯤꯗ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯆꯠꯅꯔꯝꯕ ꯋꯥꯛꯀꯤꯡ ꯃꯑꯣꯡꯗꯨꯗꯤ ꯍꯧꯖꯤꯛ ꯈꯤꯇꯪ ꯆꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯋꯥꯛꯀꯤꯡ ꯆꯠꯄꯤꯌꯨ ꯑꯗꯨꯕꯨ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝꯁꯦ ꯑꯍꯥꯡꯕ ꯃꯤ ꯌꯥꯝꯅ ꯊꯦꯡꯅꯔꯣꯏꯗꯕ ꯃꯐꯝꯗ ꯑꯗꯨ ꯆꯠꯄꯤꯕꯗꯤ ꯍꯦꯟꯅ ꯍꯛꯆꯥꯡꯒꯤꯗꯃꯛꯇ ꯑꯗꯨꯒ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯍꯣꯏ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯏꯁꯨ ꯈꯔ ꯁꯨꯝ ꯊꯣꯛꯂꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯁꯣꯁꯤꯌꯦꯜ ꯁ꯭ꯇꯤꯛꯃꯦꯇꯥꯏꯖꯦꯁꯟ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯅꯔꯁ ꯑꯃ ꯑꯗꯒꯤ ꯑꯩꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯗ ꯂꯩꯕ ꯗꯣꯛꯇꯔ ꯑꯃꯅ ꯃꯥꯁꯤ ꯀꯣꯚꯤꯗ ꯋꯥꯔꯤꯌꯔ ꯑꯃ ꯑꯣꯏꯅ ꯃꯐꯝꯗꯨꯗꯩꯗ ꯂꯩꯔꯨꯔꯒ ꯌꯨꯝꯗ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯑꯗꯒꯤ ꯂꯩꯀꯥꯏꯗ ꯍꯦꯛ ꯁꯝꯕꯟ ꯈꯥꯖꯟꯕ ꯈꯣꯠꯆꯟꯕ ꯁꯤꯒꯨꯝꯕꯒꯤ ꯑꯩꯈꯣꯏꯗ ꯈꯔ ꯋꯥꯐꯝ ꯈꯔ ꯊꯣꯛꯂꯛꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯗꯣꯛꯇꯔꯅ ꯈꯤꯇꯪ ꯇꯥꯛꯄꯤꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯌꯥꯝ ꯐꯅꯤ ꯃꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔ ꯑꯃ ꯑꯣꯏꯅ ꯌꯥꯝꯅ ꯐꯥꯎꯖꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯈꯛꯅꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯈꯟꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯆꯠꯊꯣꯛꯍꯟꯗꯕ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕу ꯊꯕꯛꯇꯒꯤ ꯇꯣꯛꯑꯣ ꯅꯠꯇ꯭ꯔꯒ ꯅꯪ ꯑꯥꯗ ꯍꯣꯁꯄꯤꯇꯥꯜꯗ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯃꯐꯝꯗ ꯂꯩꯈ꯭ꯔꯣ ꯅꯠꯇ꯭ꯔꯒꯗꯤ ꯅꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯄꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯃꯍꯤꯛꯁꯤ ꯆꯪꯉꯛꯅꯕꯒꯤ ꯑꯆꯧꯕ ꯔꯤꯛꯁ ꯑꯃ ꯑꯣꯏꯔꯦ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯕ ꯅꯨꯡꯁꯤꯗꯕꯃꯛ ꯅꯠꯇ꯭ꯔꯒꯁꯨ ꯆꯪꯍꯟꯅꯤꯡꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯥꯛꯏꯕꯁꯦ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯁꯝꯕꯜ ꯐꯥꯎꯕ ꯈꯥꯖꯤꯟꯗꯅ ꯃꯤꯇꯣꯞ ꯆꯪꯉꯛꯀꯅꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯈꯟꯅꯔꯒ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯤ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁ ꯍꯥꯏꯕ ꯇꯥꯔꯦ ꯃꯦꯟ ꯄꯥꯋꯔꯁꯤ ꯋꯥꯠꯂꯒ ꯂꯩꯕꯅꯤ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ-19 ꯂꯥꯛꯄꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯠꯂꯦ ꯀꯔꯝꯍꯥꯏꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯤꯑꯣꯏꯕ ꯀꯧꯕꯅꯤꯅ ꯑꯩꯈꯣꯏ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡꯁꯨ ꯑꯅꯥꯕꯒꯤ ꯁꯦꯕꯥ ꯇꯧꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯃꯍꯤꯛꯁꯤ ꯆꯪꯉꯛꯇꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯕꯗꯒꯤ ꯃꯤ 100ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ at any point of time ꯑꯩꯈꯣꯏ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯇꯧꯗꯨꯅ ꯂꯩꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯝꯅ ꯍꯥꯏꯔꯤꯕ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯒꯤ ꯃꯁꯤꯡꯁꯦ ꯍꯟꯊꯔꯛꯄ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯈꯣꯏꯕꯨ ꯆꯠꯀꯅꯨ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯁꯨ ꯎꯕꯤꯔꯝꯒꯅꯤ ꯄ꯭ꯔꯤꯟꯇꯦꯟꯗ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯦꯗꯤꯌꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯟड ꯒꯚꯔꯟꯃꯦꯟꯠ ꯍꯣꯁꯄꯤꯇꯥꯜꯗ ꯊꯕꯛ ꯇꯧꯔꯝꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯊꯕꯛ ꯇꯣꯛꯈꯤꯕ ꯁꯨꯇꯤ ꯅꯤꯔꯛꯄ ꯀꯥꯔꯛꯇꯕ ꯃꯌꯥꯝꯁꯤꯅ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯠꯇꯨꯅ ꯂꯩꯔꯕ ꯃꯦꯟ ꯄꯥꯋꯔꯁꯤ ꯋꯥꯠꯍꯜꯂꯦ ꯑꯗꯨ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯗꯤ ꯅꯥꯔꯣꯏꯗꯕ ꯁꯤꯔꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯑꯦꯅꯤ ꯇꯥꯏꯝꯗ ꯑꯩꯈꯣꯏ ꯑꯃꯍꯦꯛꯇ ꯅꯥꯔꯛꯄ ꯌꯥꯏ ꯑꯩꯅ ꯊꯤꯅ ꯆꯩꯔꯨꯔꯤꯕ ꯑꯩ ꯏꯁꯥꯃꯛꯁꯨ ꯅꯥꯔꯛꯄ ꯌꯥꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄ ꯃꯇꯝꯗ ꯑꯩꯕꯨ ꯌꯦꯡꯕꯤꯒꯗꯧꯔꯤꯕ ꯗꯥꯛꯇꯔ ꯅꯔꯁꯇꯣ ꯊꯦꯡꯅꯗꯕ ꯂꯩꯔꯝꯗꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛꯁꯤ ꯑꯩꯅ ꯆꯩꯖꯔꯨꯕꯗꯨꯒꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯐꯠꯇꯕ ꯐꯣꯜꯗꯣ ꯍꯥꯏꯕꯗꯤ ꯂꯥꯌꯦꯡꯕ ꯐꯪꯗꯕꯒꯤ ꯋꯥꯐꯝꯗꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯊꯦꯡꯅꯕ ꯌꯥꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯑꯍꯥꯟꯕ ꯄꯣꯏꯟꯠ ꯑꯗꯒꯤ ꯑꯅꯤꯁꯨꯕ ꯄꯣꯏꯟꯠꯗ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯆꯪꯍꯟꯗ꯭ꯔꯒ ꯑꯩꯈꯣꯏꯁꯤ ꯀꯣꯚꯤꯗ-19 ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯒꯅꯤ ꯍꯥꯏꯕꯒꯤ ꯒꯥꯔꯟꯇꯤꯁꯤ ꯀꯗꯥꯏꯗ ꯂꯩꯒꯦꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯖꯕꯗꯨꯅꯤ ꯉꯁꯥꯏ ꯆꯠꯂꯨꯕ ꯈꯣꯠꯂꯨꯕ ꯀꯟꯇꯦꯛ ꯇꯧꯔꯨꯕ ꯂꯩꯇꯕ ꯃꯤꯁꯤꯡꯁꯨ ꯂꯩꯀꯥꯏꯗ ꯂꯣꯏꯅꯃꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯀꯅꯥꯅ ꯃꯍꯤꯛꯁꯤ ꯄꯨꯕ ꯀꯅꯥꯅ ꯃꯍꯤꯛꯁꯤ ꯄꯨꯗꯕ ꯍꯥꯏꯁꯤ ꯀꯔꯝꯍꯥꯏꯅ ꯈꯟꯗꯣꯛꯄꯤꯒꯗꯧꯔꯤꯕꯅꯣꯕ ꯁꯤꯅ ꯑꯅꯤꯁꯨꯕ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯆꯪꯍꯟꯗ꯭ꯔꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯍꯦꯛꯇ ꯁꯦꯞ ꯑꯣꯏꯔꯒꯗ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯝꯇ ꯍꯥꯏꯕꯤꯌꯣꯕ ꯑꯗꯒꯤ ꯑꯍꯨꯝꯁꯨꯕꯗ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ इमुंग मनुंग ओरम तारगदी हेल्थ केयर वर्कर्स सिंगसिना वाजरिबसे खंबिरमगदबनी अदो कनागुमना आइगी इचा आइगी मरिमता यावदबना मरम ओरगा खंबिरमदबसु ओइबे याय मसदाइना थमजनिंगबसे हेल्थ केयर वर्कर्स सिंगसिसु मियोइबा कौबनिना मखोय कीदबनते करिगिनोबु मयामना युमदा लयु थोकनो हाइबा मतमसिदा मदुई ओना तैनाबदा लानसिदा मांगथाना चंगाकांदा अनाबसिगु डायरेक्ट पाइरगा नक्सनरगा येंगदोरिबसे कनानाबु मदु पाममगदगे अदु कथोकपगा लोइनना तमजरुबा महैदो अखोयगी मियोइबगु कन्ननाबा मियोइबगी सेवा तौननाबगी दमक्तने हेना चोंथोकचरेइबा मियोइसिंगसिदा
ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯌꯥꯎꯔꯝꯒꯗꯣꯔꯤꯅꯤ ꯅꯥꯔꯤꯕꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯣꯏꯕꯨ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎ ꯃꯔꯤ ꯃꯇꯥ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯗꯨꯗ ꯁꯦꯕꯥ ꯇꯧꯖꯔꯤꯕ ꯃꯤꯗꯨꯕꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯅ ꯆꯩꯕꯤꯕꯁꯤ ꯀꯔꯝꯕ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯅ ꯈꯪꯕꯒꯤ ꯀꯔꯝꯕ ꯑꯩꯈꯣꯏ ꯃꯑꯣꯡꯅꯣ ꯍꯥꯏꯕꯁꯤꯁꯨ ꯀꯅꯥꯒꯨꯝꯕꯅ ꯁꯣꯏꯗꯅ ꯍꯪꯉꯛꯄ ꯌꯥꯏ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯑꯃꯨꯛꯇꯪ ꯇꯤꯟ ꯌꯣꯠꯊꯔꯒ ꯈꯟꯊꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡ ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯃꯈꯣꯏꯒꯤ ꯃꯣꯔꯦꯜ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯨꯗ꯭ꯔꯒꯁꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯤꯕꯗꯨ ꯈꯛꯇꯪ ꯂꯧꯊꯣꯛꯄꯤꯕ ꯀꯥꯟꯗ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯍꯔꯥꯎꯖꯔꯅꯤ ꯀꯩꯒꯤꯅꯣ ꯗꯦ ꯑꯥꯔ ꯗꯦꯗꯤꯀꯦꯇꯦꯗ ꯄꯤꯄꯜ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯤ ꯍꯣꯡꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯃꯈꯣꯏꯗ ꯃꯤꯅꯨꯡꯁꯤ ꯎꯠꯄꯤꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯇꯧꯕꯤꯌꯨ ꯅꯥꯗ ꯌꯦꯛꯇꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯍꯤꯛ ꯃꯇꯥꯏ ꯆꯪꯉꯛꯇꯅꯕ ꯆꯦꯛꯁꯤꯟꯕꯤꯌꯨ ꯀꯔꯤꯅꯣ ꯑꯉꯝꯕ ꯃꯇꯦꯡ ꯅꯣꯏꯅ ꯄꯥꯡꯉꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯄꯥꯡꯒꯦ ꯀꯥꯏꯅ ꯍꯥꯏꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯖꯪꯁꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯁꯝꯕꯟ ꯈꯥꯕꯤꯒꯅꯨ ꯁꯝꯕꯟ ꯈꯥꯕꯤꯒꯦ ꯍꯥꯏꯔꯒꯅ ꯏꯁꯥꯒꯤ ꯊꯣꯡꯒꯥꯜꯗ ꯈꯥꯕꯤꯌꯨ ꯍꯥꯏꯕꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯅꯕ ꯌꯨꯝꯗꯒꯤ ꯂꯝꯍꯦꯟ ꯇꯨꯉꯥꯟꯕ ꯏꯆꯥꯁꯤꯡ ꯃꯄꯥꯟꯗ ꯊꯣꯛꯈꯤꯗꯅꯕ ꯑꯗꯨꯒ ꯃꯤꯇꯣꯞꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯍꯟꯗꯕꯗꯤ ꯏꯁꯥꯒꯤ ꯔꯥꯏꯠꯅꯤ ꯑꯗꯨꯕꯨ ꯂꯩꯔꯛꯇ ꯆꯪꯍꯟꯗꯕꯗꯤ ꯏꯁꯥꯒꯤ ꯔꯥꯏꯠ ꯅꯠꯇꯦ ꯂꯩꯔꯛꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯃꯟ ꯄ꯭ꯔꯣꯄꯔꯇꯤꯅꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯄꯗ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯗ ꯑꯗꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕ ꯀꯥꯟꯗ ꯐ꯭ꯔꯤ ꯑꯣꯏꯅ ꯆꯠꯆꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯌꯥꯝ ꯆꯨꯝꯃꯤ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗꯁꯨ ꯗꯣꯛꯇꯔ ꯑꯩꯈꯣꯏꯒꯤ COVID-19 ꯂꯥꯌꯦꯡꯕꯗ ꯑꯅꯥꯕꯁꯤꯡ ꯂꯣꯏꯅꯔꯤꯕ ꯗꯣꯛꯇꯔꯁꯤꯡꯁꯤ ꯐꯨꯜ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯔꯁꯅꯦꯜ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟ ꯏꯀ꯭ꯋꯤꯞꯃꯦꯟ ꯃꯁꯤ ꯁꯦꯠꯂꯒ ꯇꯧꯔꯤꯕꯅꯤ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯩꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯅꯥꯕ ꯑꯃ COVID-19 ꯄꯣꯖꯤꯇꯤቭ ꯑꯃ ꯌꯦꯡꯉꯝꯃꯒ ꯑꯩꯅ ꯍꯦꯛꯇ ꯌꯨꯝꯗ ꯆꯪꯉꯛꯄ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯣꯇꯣꯀꯣꯜ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯗꯣꯛꯇꯔ ꯃꯁꯥꯁꯨ ꯅꯔꯁꯁꯤꯡꯁꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯞꯇꯥ ꯑꯃ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯔ ꯄꯣꯖꯤꯇꯤꯚ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯆꯦꯛ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯃꯤꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯅꯤ ꯃꯊꯪꯒꯤ ꯀꯣꯜ ꯑꯝꯇ ꯂꯧꯈꯠꯆꯒꯦ ꯗꯣꯛꯇꯔ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯋꯥꯍꯪ ꯑꯩ ꯇꯧꯖꯔꯛꯏꯁꯦ ꯈꯣꯡꯕꯨ ꯆꯦꯛꯀꯣꯟꯗꯒꯤ ꯃꯣꯏꯔꯥꯡꯊꯦꯝꯅꯦ ꯇꯥꯛꯄꯤꯌꯨ ꯑꯩꯅ ꯍꯪꯖꯅꯤꯡꯉꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩꯈꯣꯏ ꯀꯣꯚꯤꯗꯇꯒꯤ ꯃꯤꯄꯥꯏꯔꯤꯁꯦ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏ ꯊꯨꯅ ꯇꯦꯁ ꯇꯧꯅꯕꯒꯤ ꯆꯥꯟꯁꯁꯤ ꯐꯪꯗꯕꯁꯤꯗ ꯑꯌꯥꯝꯕ ꯃꯤꯄꯥꯏꯅꯕꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯋꯥꯛꯀꯤꯡ ꯆꯠꯄ ꯑꯗꯒꯤ ꯁꯨꯝ ꯆꯠꯊꯣꯛꯄꯗ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯍꯥꯏꯗꯤ ꯃꯐꯝ ꯑꯃꯗ ꯅꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯒꯤ ꯃꯐꯝꯗꯨꯗ ꯆꯠꯄꯗ ꯏꯇꯣꯝꯗ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯊꯩꯅꯕꯗ ꯀꯔꯤꯁꯨ ꯀꯥꯏꯕ꯭ꯔꯥ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇꯪ ꯗꯣꯛꯇꯔꯗꯤ ꯈꯪꯖꯅꯤꯡꯕ ꯐꯅꯤ ꯗꯣꯛꯇꯔꯗꯤ ꯇꯥꯕꯤꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯅꯤ ꯑꯩꯈꯣꯏ ꯑꯩꯅꯁꯨ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕ ꯋꯥꯍꯪꯅꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣই ꯋꯥꯐꯝꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯇꯦꯁ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯁꯦꯞ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤꯅꯦ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯕꯤꯔꯣ ꯍꯥꯏꯁꯦ ꯇꯦꯁ ꯇꯧꯕꯒꯤ ꯃꯇꯥꯡ ꯂꯩ ꯇꯧꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯇ꯭ꯔꯦꯁ ꯇꯧꯔꯒ ꯇ꯭ꯔꯦꯛ ꯇꯧꯔꯒ ꯑꯗꯒꯤ ꯇꯦꯁ ꯇꯧꯔꯣ ꯑꯗꯒꯤ ꯇ꯭ꯔꯤꯠ ꯇꯧꯔꯣ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯟꯇ꯭ꯔꯗꯧꯅ ꯊꯝꯕꯤꯔꯤꯕꯅꯤꯀꯣ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩꯅ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯈꯛꯇꯤ ꯑꯩ ꯉꯁꯤ ꯇꯦꯁ ꯇꯧꯔꯦ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯇꯅ ꯄꯦꯟꯊꯣꯛꯇꯅ ꯇꯧꯒꯗꯕ ꯑꯩꯈꯣꯏꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯤ ꯍꯦꯛꯇ ꯈꯔ ꯀꯣꯝꯊꯣꯛꯄ ꯃꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯉꯁꯤ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯤꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯠꯇ꯭ꯔꯒ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯇꯣꯞꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯃꯨꯛ ꯃꯍꯤꯛꯁꯦ ꯆꯪꯉꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯇꯦꯁ ꯇꯧꯕꯨ ꯇꯧꯗ꯭ꯔꯁꯨ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯅ ꯈꯟꯕꯒ ꯂꯣꯏꯅꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯇꯧꯕꯁꯦ ꯃꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯔꯝꯃꯦ ꯑꯗꯣ ꯇꯦꯁ ꯇꯧꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯆꯤꯡꯅꯕ ꯀꯥꯟꯗ ꯁꯤꯝꯇꯣꯝ ꯂꯩꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯒ ꯊꯦꯡꯅꯔꯨꯔꯦ ꯍꯥꯏꯕ ꯀꯥꯟꯗ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯇ꯭ꯔꯦꯁꯤꯡ ꯍꯥꯏꯗꯅ ꯑꯗꯨꯝ ꯇꯧꯔꯤꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯕꯤꯔꯤꯕꯗꯨꯅꯤ ꯑꯗꯨꯕꯨ ꯇꯦꯁ ꯈꯛꯇꯗ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯌꯥꯗꯦ ꯇꯦꯁ ꯈꯛꯇꯗ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯔꯅꯤ ꯍꯥꯏꯅ ꯈꯟꯕ ꯌꯥꯗꯦ ꯇꯦꯁꯁꯤꯗꯤ ꯃꯔꯛꯀꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯈꯛꯇꯅꯤ ꯑꯩꯒꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯂꯦꯞꯅꯅꯕ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯏꯁꯥꯕꯨ ꯁꯦꯞ ꯇꯧꯅꯕꯗꯤ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯂꯥꯏ ꯃꯔꯤꯗꯣ ꯑꯩꯈꯣꯏ ꯃꯥꯛꯁ ꯎꯞꯄ ꯈꯨꯠ ꯍꯥꯝꯕ ꯃꯌꯥꯝꯗꯒꯤ ꯐꯨꯠ 6 ꯂꯥꯞꯄ ꯑꯗꯨꯒ ꯍꯥꯛꯊꯤ ꯈꯟꯕ ꯂꯣꯛ ꯈꯨꯕꯗ ꯇꯧꯒꯗꯕ ꯆꯥꯖꯦꯜꯁꯤꯡꯁꯦ ꯑꯗꯨꯅ ꯇꯧꯔꯒꯅꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯋꯥꯛꯀꯤꯡ ꯆꯠꯄ ꯊꯕꯛ ꯆꯠꯄ ꯃꯇꯝꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯤ ꯑꯃꯒ ꯃꯥꯏꯒ ꯑꯣꯟꯁꯤꯟꯅꯔꯨꯔꯒꯁꯨ ꯊꯩꯅꯔꯒꯁꯨ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄ꯭ꯔꯣꯇꯦꯛꯁꯟꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯧꯔꯤꯕ ꯃꯔꯤꯁꯦ ꯑꯁꯤꯕꯨ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯔꯨꯔꯦ ꯍꯥꯏꯗꯅ ꯃꯥꯛꯁꯀ ꯎꯞꯇꯕꯤꯗ ꯑꯩꯗꯤ ꯅꯦꯒꯦꯇꯤꯚꯅꯤ ꯍꯥꯏꯗꯅ ꯐ꯭ꯔꯤꯂꯤ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯋꯥꯛꯀꯤꯡ ꯆꯠꯄꯤꯔꯤꯕꯁꯤꯡꯅꯁꯨ ꯊꯩꯅꯕꯗ ꯃꯥꯛꯁ ꯑꯅꯤꯃꯛ ꯂꯣꯏꯅꯃꯛ ꯎꯞꯅꯔꯒꯗꯤ ꯊꯣꯏꯗꯣꯛꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯗꯣꯛꯇꯔꯅ ꯇꯥꯛꯄꯤꯔꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯈꯤꯇꯪ ꯂꯥꯞꯅ ꯊꯩꯅꯔꯒꯗꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯗꯣꯛꯇꯔ ꯍꯟꯗꯛꯀꯤ ꯀꯣꯚꯤꯗ ꯂꯥꯏꯆꯠ ꯃꯅꯨꯡꯁꯤꯗꯩꯁꯤꯗ
kanna doctor singna thambiba wafam amadi pukning wakhal si nungai na leibasina haksangi immune system da hoi sajen sinasu immune system kan khadali afa afa wachinja koigi matam chana tumba pungsing matam suna tumba haibisigi matang immune system kan khadan bagi haksangi laina si thengnana ba yaujari ba shakti si kan khadan na bagi matang se masi takpiu aduga pukning wakhal ga masiga lainari ba mari du su takpiu pani matang sana thambirek to afam amka akoi pungning wakhal si ne yan han bada khwai dai hena maroi na lan sida akoi kano si thona hakka dori basi pungning wakhal si dagi ni akoi na dum khangbiram gani haksang si kan nuai na leram basi pau nuai ta ba ma ta bada khangson son thagi bado madum akoi na irai laina akoi misam praja singda praman oi na akoi na haijabani haksang kan khada hange immune kan khada hange haibadi haksang ngak thok na bagi panggal hengat hange haragati pungning wakhal si asa phan ba haibadi harau na nungai na leiba matam du da khoi immune system si kan khali hingbada nungai na hingi haibani mai makai paw changma ngamde haibani adu natana khoi na aina sai han bada thamjeki bodo khara coping skill wat pa khara lantheng na bangam jada ba mioi sing ni di kari tawge hargo pakat pasine hen man kidana khoi haksang se khoi ngak thok na bagi mahutta yamna sonda le aduna masi kong na bagi damakta khoi section tharang khara lokhat minana ba cham samba upai khara dang ai thamjage takpiu doctor manina yan han bada khoi si haksang si fatana pungning wakhal phabaya de pungning wakhal fatana haksang phabaya de haiba simat khajabira kanda exercise toba nasa heavy bedo pung tare tagini nipan phawa tumba afaba chinja haibadi phong saba phaba yumda leiba pot si chabi ba chajik sanai chabi daba chabagi matang sida panjabada nisa sima sok piroi dabni nisa sima yama phatre doctor adu imatakta yoga toba yai deep breathing exercise haidana sorgi sajen lokhat pbi meditation to pbi hana toram da orga su masina kari toge bu pungning si laita ba ngasai panic to yona taina bada stress haidana khoi bu yamna wahali ba tension lari ba sigi wona taina bada haiba khoi gi yoga meditation deep breathing exercise asina kan hali aduga jam na toba ya ba khoi gi apanga sing akhanga kano khoi gi mipuna mangna toba ya bada hobby ma tobi ba laisu thaba isai taba aduga sanga yokpa sina singmasi loina mak apamba makhallaga hinaba makhallaga tobiba yare kwaidagi maroi bati akhona social distancing haidana akhona lenga na thambiriba se kitang modify toraga physical distancing haidana ngasai fut taruki 2 gaz gi wapam do thambira matungda mi amaga sidi khoi distancing to ya ba matam na te hojikti mi amaga si nakna na pungning wakhal si share to minaraga ngasai solidarity haibdo ai magi wa na si mateng pangna ba matam ni masi karina tawgani unaba yadrabani na phone da toba yai whatsapp da toba yai message hanaba yai adumai tawdana amaga in touch lainara kanda waraba matam haiba tare asoba lan tingdaba matam sidadi sega mai ga na tanabagi matam adu oire aduna akoi mi amana amabu sogatpa khara leibana khara leitababu ayokhatpa adu humagi yamna phajaba matam amani aduga hygiene phajana hainana honaba lubanan bagi tanjani aduga achumba mafaba akoi icham samna hingaga su pungning wakhal di yamna chawba haibadi mi gi mateng pangba afaba thabak tawba haibagi wakhal lon do masi covid-19 sina pirakpa saitheng sigi afaba ayawrukpa ma generalpa afaba sarutuni haina lauraga akoi lan si soidana akoi na ngamgani haibu wakhal sina mang thara kanda akoi lan si thengnaminasi aduga akoi punamaki chawraba thodang lai mina aigi damakta tawgi wadabnate aina ibu ngak thok sadragadi haiba lanfam sidadi kanamatana aigi damakta tawgi ba yaroi haiba wafam simaga thamjaningi yam nungai jere lanfam si akoi na soidana mai pakani haiba wafam siga loinana tobada boy akoi discipline ngak batai in batai COVID laichat thengnabada akoi khudingna lawgadaba thogdangsing haibasigi matangda Department of Psychiatry RIMS ki professor amadi head oina lebiriba Dr. R.K. Lenin na khoigi mamal yamlaba akoi matam pibiduna akoi da ngasigi thoromasi saruk yabiba hainingai leitena doctor bu thagachari phone to birakhiba pumnamu pusu thagacharaga thoromasi matang asida lusinjanabagi ayab lojari